Kuki Singna Meitei da Drone Amadi long range rocket Sijinaduna attack chathaba leite haina Assam Rifles ki hannagi DG PC Nair na phongdokhiba Wapham adu BJYM Manipur na akanba maongda Condemn Tourakli hiramasiga mari lainana ngasi nitiai pa chuthekta leiba thambal sanglen ta pangthokhiba paugi mifam amada BJYM gi Vice President TI Sandramani na hai hauji Manipur gi oiriba pibam asida aranba Wapham kaya Assam Rifles ki hannagi DG PC Nair na phongdorakpa asi yamna laibak thibane Kuki Singna drone Amadi rocket Sijinaduna attack chathakhide mioi kaya asi ana Amadi asogapan yaukrabani mahakna matau karamna Wapham asi phongdoklibano haibasi angakpa fawi asigumba mai chakhanba yaba Wapham phongdokliba sigi mathakta wakat ama BJYM Manipur na soidana thangatkani haina so mahakna makhatana phongdokhi National media da Amadi Home Department na kara khana report tawkraba adugumba khoigi haiba Kuki militant sing asina akoigi Meitei khumsingda attack tawba matamda drone kya Sijinaduna Amadi missile adumba long range ki missile Sijinaduna adumba khoigi Manipur ki valley da tariba Meitei singda attack tawre habasi ata aphongna bo phong aktani tawbatabu masede sisa kari ki interest ta natraga kari agenda da mahang na sigumba si statement pirapno habasi akoi yamna chingningai oi aduna masi akoi Bharatiya Janata Yuva Morcha ki Maikei dagi masi yaningda phongdokchari aduga hariba misak asigi mathakta koi legal action lokhat anaba koi complaint amasu thangachargani aduga hariba misak asida koina hamjaningbadi mahang masi yamna luraba sigumba critical oiba situation asida sigumba statement phongdokpasi mahaki kari interest no aduga kari karamba angle gi phongdorapno haibasi musu mahang sengdorpina basu koina akoi gi Bharatiya Janata Yuva Morcha Manipur Pradesh ki Maikei dagi maongda koina appeal tawri